ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯀꯨꯝꯑꯣꯜ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯏꯕꯤ ꯂꯤꯟꯗꯥ ꯁꯥꯄꯝꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯛꯂꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯆꯥ ꯑꯗꯨꯗ ꯂꯝꯉꯥꯟꯕ ꯌꯣꯝꯄꯥꯛ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯊꯕꯛ ꯇꯧꯔꯤ꯫ ꯅꯨꯡꯁꯥ ꯃꯥꯁꯨ ꯌꯥꯛꯅ ꯍꯦꯛ ꯁꯥꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯆꯣꯛꯊꯔ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯨꯃꯥꯡ ꯏꯔꯤꯛ ꯀꯌꯥꯁꯨ ꯀꯥꯔꯛꯂꯤ꯫ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯐꯗꯤ ꯃꯆꯥ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯛꯂꯤ꯫ ꯂꯩꯅꯝꯕꯤ ꯃꯥꯁꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯂꯗꯨꯅ ꯊꯥꯡꯖꯧ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯐꯩꯗꯣꯝ ꯃꯆꯥ ꯃꯆꯥ ꯁꯦꯝꯂꯤ꯫ ꯂꯝꯉꯥꯟꯕ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯂꯩꯅꯝꯕꯤ, ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯒꯤ ꯉꯁꯤꯗꯤ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡꯁꯦ ꯇꯟꯍꯧꯔꯕꯤ ꯅꯪꯁꯨ ꯐꯪꯂꯦꯀꯣ꯫ ꯂꯩꯅꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯂꯣꯠꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯃꯣꯏ ꯃꯄꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯪ ꯑꯩ ꯋꯥꯁꯛꯅꯗꯨꯅ ꯅꯨꯡꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈꯤꯕ ꯅꯠꯇ꯭ꯔꯅꯦ? ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯁꯤꯗꯤ ꯍꯌꯦꯡ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯤꯐꯥꯎ ꯁꯨꯔꯗꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯑꯋꯥꯕ ꯈꯜꯂꯨꯗꯦꯗ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯅꯝꯕꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯏ꯫ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯦꯅ ꯃꯧꯅ ꯂꯩꯖꯕꯨꯔꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯆꯥꯎꯊꯣꯛꯀꯦ ꯉꯝꯗꯦ꯫ ꯃꯣꯏ ꯃꯄꯥ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ꯫ ꯑꯩꯅ ꯅꯥꯛꯇ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩ ꯀꯩꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯍꯥꯛ ꯑꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯗꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯍꯛꯆꯥꯡ ꯐꯕꯅ ꯑꯁꯦꯡꯕ ꯂꯟꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕꯤꯔꯕ꯭ꯔꯣ? ꯂꯝꯉꯥꯟꯕ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯍꯛꯆꯥꯡꯅ ꯑꯌꯣ ꯍꯥꯏꯅ ꯐꯃꯨꯡꯗ ꯂꯩꯇꯥꯈ꯭ꯔꯕꯗ ꯁꯦꯜꯅ ꯀꯔꯤ ꯇꯧꯔꯨꯅꯤ? ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯑꯁꯤꯗꯅꯤꯀꯣ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛꯁꯤꯡꯁꯤꯅ ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯔꯤꯕꯁꯦ꯫ ꯍꯌꯦꯡ ꯁꯤꯈ꯭ꯔꯀꯥꯟꯗꯗꯤ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯇꯥꯔꯝꯂꯕꯁꯨ ꯈꯨꯜꯂꯔꯣꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣ ꯑꯗꯨꯅꯤ, ꯃꯗꯨ ꯀꯥꯎꯕꯤꯅꯨ꯫ ꯍꯛꯆꯥꯡꯅꯕꯨ ꯐꯔꯕꯗꯤ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯅꯦ ꯃꯣꯏ ꯃꯄꯥ ꯌꯦꯡꯉꯣ, ꯁꯦꯜ ꯂꯩꯔꯒ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯋꯥꯈꯜ ꯋꯥꯅꯔꯤꯕꯁꯤꯗꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯋꯥꯕꯁꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯁꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯒ ꯂꯣꯏꯔꯤꯗꯅ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ, ꯑꯩ ꯌꯥꯅꯤꯡꯗꯕ ꯌꯥꯎꯗꯦ꯫ ꯐꯖꯩ ꯋꯥꯈꯜꯂꯣꯟꯗꯣ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ꯫ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯤꯡꯍꯟꯅꯔꯝꯒꯅꯤꯕꯣ꯫ ꯍꯣꯏꯁꯨ ꯅꯪꯕꯨꯅꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯏꯔꯔꯦ, ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯗꯅ ꯌꯨ ꯊꯛꯆꯤꯟ ꯆꯥꯁꯤꯟꯕ, ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯃꯨꯛ ꯑꯣꯠꯄꯤ ꯅꯩꯕꯤꯕ, ꯋꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯋꯥꯕ ꯑꯃꯃꯨꯛ ꯃꯁꯥꯅ ꯍꯥꯞꯄ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯤꯡꯊꯤꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯔꯒ ꯑꯋꯥꯕꯗꯣ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯍꯤꯗꯥꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯝꯃꯤꯕ ꯄꯨꯛꯌꯨ ꯋꯥꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯍꯤꯗꯥꯛ ꯑꯣꯏꯗ꯭ꯔꯦ, ꯍꯨ ꯑꯣꯏꯔꯦ꯫ ꯃꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤꯅꯤ꯫ ꯑꯁ ꯀꯥꯟꯅꯗꯦꯁꯦ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤ꯫ ꯅꯪꯅ ꯑꯩꯅ ꯀꯔꯤꯕꯨ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯗꯣꯏꯅꯣ? ꯑꯋꯥꯕ ꯇꯥꯔ ꯃꯇꯝꯗꯇ ꯃꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯆꯅꯤ꯫ ꯑꯩꯅꯦ ꯊꯕꯛ ꯌꯥꯝꯃꯤ, ꯁꯤꯒꯨꯝꯕꯒ ꯈꯟꯕ ꯁꯪꯗꯦꯕ꯫ ꯑꯁ ꯌꯥꯔꯦ ꯅꯪꯁꯨ ꯊꯕꯛꯇꯣ ꯇꯣꯛꯑꯣ꯫ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯇꯧꯔꯁꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯁꯤꯒꯤ ꯐꯩꯗꯣꯝꯁꯦ ꯁꯤꯃꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ, ꯑꯗꯨꯒ ꯇꯣꯛꯂꯒꯦ꯫ ꯊꯕꯛ ꯁꯨꯕ ꯅꯣꯡꯃ ꯀꯟꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ꯫ ꯑꯣ ꯁꯨꯖꯒꯦ ꯅꯣꯝꯖꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄ꯫ ꯑꯋꯥꯕ ꯊꯕꯛ ꯀꯣꯛꯊꯣꯡꯕ ꯁꯨꯔꯕ ꯃꯇꯨꯡ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯍꯨꯃꯥꯡ ꯃꯃꯜ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯊꯣꯡꯕ ꯆꯥꯛ ꯑꯗꯣ
ꯁꯧꯒ꯭ꯔꯤ ꯃꯍꯤ ꯖꯣꯝ ꯖꯣꯝ ꯇꯣꯠꯇꯨꯅ ꯆꯥꯔꯕꯁꯨ ꯁꯔꯦꯡ ꯊꯣꯡꯕꯗꯒꯤ ꯇꯥꯗꯦ ꯃꯗꯨꯅꯅꯤ ꯊꯃꯣꯏ ꯍꯦꯛ ꯄꯦꯟꯖꯩ ꯑꯩꯗꯤ ꯍꯣ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯩꯗꯤꯅꯦ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕꯗꯣ ꯍꯣ ꯃꯃꯥ ꯏꯕꯦꯝꯃ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯊꯛꯆꯒꯦ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯍꯣ ꯂꯧꯊꯣꯛꯆꯔꯨꯒꯦ ꯂꯩꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯥꯎ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯝꯉꯥꯟꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯏ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯗ ꯃꯤꯅꯣꯛ ꯃꯥꯗꯤ ꯃꯩꯁꯥ ꯑꯣꯟꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝ ꯋꯥꯍꯜꯂꯦꯀꯣ ꯗꯇꯥꯔꯣꯏꯁꯤꯡꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛꯂꯛꯇ ꯁꯣꯏꯗꯅ ꯊꯝꯂꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯥꯏꯔꯕꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯨꯕꯅ ꯆꯔꯨꯒꯤ ꯃꯄꯥꯛꯇꯛꯇ ꯊꯝꯕꯤꯔꯤ ꯅꯣꯡꯃꯗꯁꯨ ꯎꯍꯩ ꯀꯧꯕ ꯅꯪꯒꯤ ꯅꯆꯤꯜꯗꯒꯤ ꯇꯥꯗꯦ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛ ꯃꯄꯨ ꯃꯥꯅ ꯊꯥꯔꯛꯂꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯅ ꯈꯟꯅ ꯊꯃꯣꯏ ꯃꯥꯁꯨ ꯁꯣꯛꯂꯤ ꯈꯨꯗꯝꯕꯨ ꯄꯤꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯇꯥꯈꯤꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯗꯨ ꯂꯩꯃꯥ ꯌꯧꯕ ꯅꯪꯗ ꯐꯗꯤ ꯃꯆꯥ ꯑꯗꯨꯅ ꯁꯠ ꯑꯃꯨꯛ ꯇꯩꯊꯣꯛꯁꯤ ꯂꯝꯉꯥꯟꯕ ꯂꯩꯅꯝꯕꯤ ꯃꯥꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯏ ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯃꯣꯏ ꯃꯄꯥ ꯈꯪꯗꯦꯗ ꯅꯪꯅ ꯍꯥꯎꯅꯤ ꯈꯟꯕ ꯑꯗꯨꯝ ꯊꯣꯡꯉꯨ ꯉꯥꯔꯤ ꯊꯥꯛꯇꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯔꯗꯣꯏꯅꯤ ꯏꯁ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯃꯅꯤꯡꯗ ꯌꯦꯟꯗꯦꯝ ꯈꯔ ꯍꯧꯕꯗꯣ ꯃꯗꯨ ꯏꯔꯣꯜꯂꯒꯦ ꯉꯥꯔꯧ ꯑꯣꯏꯅꯕ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯟ ꯃꯆꯥꯗꯨꯅ ꯉꯥ ꯈꯔ ꯈꯣꯜꯂꯒꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯔꯥ ꯑꯃꯗꯤ ꯂꯩꯔꯅꯤꯁꯦ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯆꯥꯛꯄꯨ ꯂꯥꯝꯃꯛꯑꯦ ꯑꯩꯗꯤ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅ ꯂꯩꯔꯤꯕ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯂꯩꯅꯝꯕꯤꯅ ꯀꯧꯖꯩ ꯍꯩꯃꯥ ꯏꯆꯦ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯗ ꯊꯥꯖꯃꯥꯟꯕꯤꯁꯨ ꯍꯔꯥꯎꯅ ꯈꯨꯝꯖꯩ ꯂꯩꯅꯝꯕꯤ ꯅꯆꯦꯁꯦ ꯀꯩꯊꯦꯜ ꯆꯠꯂꯨꯔꯤꯕꯅꯤ ꯂꯥꯛꯑꯣ ꯏꯆꯦ ꯂꯩꯔꯛꯂꯤ ꯐꯅꯦꯛꯁꯦ ꯐꯖꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎꯅꯤ ꯅꯪꯕꯣ ꯂꯩꯅꯝꯕꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯍꯩꯃꯥ ꯁꯤꯗꯤ ꯐꯤꯒꯦ ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛꯅꯤꯅꯦ ꯏꯆꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯀꯅꯥꯒꯤꯅꯣ ꯏꯆꯦ ꯁꯤꯕꯣ ꯅꯆꯦ ꯑꯩꯒꯤꯅꯤꯅꯦꯍꯦ ꯂꯩꯅꯝꯕꯤ ꯅꯪꯕꯣ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥ ꯑꯍꯜꯅ ꯂꯩꯕꯤꯔꯤꯕꯅꯤ ꯃꯥꯅ ꯋꯥꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯟꯅꯦ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯂꯩꯔꯨꯔꯤꯕꯅꯤ ꯃꯄꯥꯟꯁꯤꯁꯨ ꯑꯃꯨꯛ ꯈꯨꯠꯅ ꯂꯣꯟꯈꯤꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯈꯔ ꯃꯥꯡꯖꯧꯅ ꯂꯩꯔꯕꯅꯤ ꯑꯗꯨ ꯅꯪꯁꯨ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕ ꯆꯠꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯆꯠꯀꯦ ꯈꯜꯂꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯉꯩꯗꯒꯤ ꯆꯥꯛꯀꯧꯕꯁꯦ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯆꯠꯄ ꯐꯪꯖꯗ꯭ꯔꯤ ꯏꯆꯦ ꯏꯃꯥ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯒ ꯑꯩꯅ ꯂꯥꯏꯔꯕꯒ ꯆꯍꯤ 4 ꯁꯨꯔꯦ ꯑꯩꯅ ꯆꯥꯛꯀꯧꯕ ꯆꯠꯈꯤꯗꯕ ꯑꯗꯣ ꯏꯆꯦ ꯍꯟꯗꯛꯇꯤ ꯆꯠꯀꯦ ꯈꯜꯂꯤ ꯑꯁꯤ ꯑꯅꯥꯒ ꯑꯝꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯄꯥꯎ ꯇꯥꯗꯤꯌꯦ ꯏꯆꯦ ꯍꯣ ꯆꯠꯂꯨ ꯅꯨꯡꯉꯥꯏꯅꯅꯦ ꯅꯆꯥꯅꯨꯄꯥꯒ ꯆꯠꯂꯨ ꯏꯅꯥꯎꯁꯤꯗꯤ ꯑꯗꯣ ꯅꯪꯕꯨ ꯐꯤꯔꯣꯜꯒꯗꯤ ꯂꯩꯔꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥꯅ ꯄꯤꯕꯤꯔꯛꯈꯤꯕ ꯐꯤꯒꯦ ꯐꯅꯦꯛꯇꯨ ꯂꯩꯌꯦ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯐꯅꯦꯛ ꯑꯁꯤꯃꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯌꯣꯟꯗ꯭ꯔꯤ ꯏꯆꯦ ꯂꯥꯏꯔꯕꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯅꯆꯦꯒꯤꯁꯨ ꯂꯩꯖꯕ ꯐꯤꯒꯦꯗꯣ ꯌꯣꯟꯈ꯭ꯔꯤꯕꯅꯤꯅꯦ ꯊꯥꯏꯅ ꯑꯗꯨꯕꯨꯅꯦ ꯉꯁꯤ ꯏꯆꯥꯟ ꯑꯃꯃꯨꯛ ꯂꯩꯕꯤꯔꯦ ꯑꯩꯁꯨ ꯃꯁꯤ ꯁꯦꯠꯂꯒ ꯀꯦꯊꯗꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯂꯩꯅꯝꯕꯤ ꯏꯆꯦ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯈꯣꯀꯣ ꯍꯣꯏ ꯆꯦ ꯐꯅꯤ ꯊꯥꯖꯃꯥꯟꯕꯤ ꯆꯠꯈ꯭ꯔꯕꯗ ꯂꯩꯅꯝꯕꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯈꯨꯃꯣꯜ ꯑꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛ ꯂꯥꯛꯂꯕ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯅꯝꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯩꯇꯥꯟ ꯑꯉꯥꯡꯕ ꯑꯃꯅꯤ ꯂꯧꯊꯣꯛꯇꯨꯅ ꯐꯨꯡꯒꯥ ꯃꯆꯤꯗꯨꯗ ꯆꯥꯛ ꯆꯐꯨꯗꯨ ꯌꯥꯏꯔꯤ ꯃꯩꯊꯛ ꯑꯗꯨꯗꯅ ꯏꯔꯣꯟꯅꯕ ꯌꯦꯟꯗꯦꯝ ꯑꯂꯨ ꯑꯗꯨ ꯎꯌꯥꯟ ꯃꯆꯥ ꯑꯗꯨꯗ ꯐꯨꯠꯂꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯪꯒ꯭ꯔꯥ ꯃꯆꯥ ꯑꯃꯁꯨ ꯎꯠ ꯃꯔꯛ ꯑꯗꯨꯗ ꯐꯨꯝꯂꯤ ꯃꯈꯨꯠꯇ ꯆꯦꯒꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯩꯏ ꯀꯌꯥ ꯆꯤꯡꯗꯨꯅ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯁꯤ ꯂꯥꯡꯕꯟꯒꯤ ꯊꯥꯁꯤ ꯑꯗꯨꯒ ꯍꯌꯦꯡꯅ ꯅꯣꯡꯃ ꯄꯥꯟꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯥꯛꯀꯧꯕꯁꯦ ꯊꯥꯕꯨꯝ ꯑꯃ ꯋꯥꯠꯂꯤꯕ ꯀꯨꯏꯗꯤ ꯀꯨꯏꯗ꯭ꯔꯤꯁꯦ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ ꯍꯟꯗꯛꯇꯤ ꯏꯄꯥꯝ ꯂꯝꯗꯝꯗ ꯄꯥꯕ ꯑꯃꯗꯤ ꯏꯕꯨꯡ ꯏꯕꯣꯁꯤꯡꯒ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯔꯅꯤ ꯅꯨꯃꯤꯠ ꯑꯗꯣ ꯍꯌꯦꯡꯃꯛꯀꯤ ꯑꯣꯏꯍꯟꯅꯤꯡꯉꯤꯗ
ꯑꯁꯨꯝꯅ ꯃꯗꯣꯝ ꯅꯣꯛꯂꯤꯉꯩ ꯂꯝꯉꯥꯟꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯦ ꯀꯩꯅꯣ ꯅꯇꯣꯝꯗ ꯕꯨꯔꯨꯝ ꯁꯣꯜꯂꯒ ꯅꯣꯏꯗꯨꯅ? ꯑꯝꯇ ꯅꯣꯛꯈꯤꯅꯨꯀꯣ, ꯉꯥꯎꯈꯤꯅꯨ ꯑꯝꯇ ꯁꯤ ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏꯕ꯫ ꯑꯁ ꯃꯣꯏ ꯃꯄꯥꯁꯤꯃ ꯄꯣꯠ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯏꯇꯣꯝꯇ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯃꯤꯕ꯫ ꯆꯥꯛꯀꯧꯕ ꯄꯜꯂꯛꯄꯗꯨꯗ ꯐꯛ ꯃꯆꯥ ꯁꯦꯒꯥꯏꯕꯗꯨꯗ ꯐꯝꯗꯨꯅ ꯁꯥꯟꯅꯔꯤꯕ ꯁꯅꯥ ꯃꯆꯥ ꯃꯃꯥꯗ ꯃꯃꯤꯠ ꯑꯔꯥꯎ ꯃꯆꯥꯗꯨ ꯁꯠ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯖꯩ꯫ ꯏꯌꯥ ꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯔꯣ? ꯆꯠꯇꯣꯏꯅꯤ ꯄꯨꯄꯨ ꯑꯗꯒꯤ ꯅꯪ ꯃꯥ ꯃꯈꯣꯏꯒꯅꯦ ꯄꯨꯟꯅ ꯉꯥ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤ꯫ ꯍꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯗꯣꯔꯦ, ꯄꯨꯄꯨ ꯍꯣꯏꯗꯨꯁꯨ ꯆꯠꯇꯣꯔꯦ, ꯉꯥꯃꯣꯛ ꯃꯌꯥꯝ ꯂꯩꯕꯤꯌꯨ ꯍꯥꯏꯒꯦ ꯄꯨꯄꯨꯗ꯫ ꯂꯝꯉꯥꯟꯕꯅ ꯕꯥꯕꯨꯒꯤ ꯁꯅꯥ ꯅꯪ ꯅꯇꯣꯝꯇ ꯉꯥ ꯆꯥꯗꯣꯏꯕ, ꯕꯥꯕꯨꯗꯤ ꯄꯤꯖꯔꯣꯏꯗ꯭ꯔꯣ? ꯕꯥꯕꯥ ꯅꯪꯁꯨ ꯑꯗꯨꯝ ꯆꯠꯁꯦ, ꯃꯃꯥꯅꯅꯦ ꯅꯪ ꯄꯨꯕꯤꯅꯤꯌꯦ꯫ ꯕꯥꯕꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ? ꯂꯥꯝꯃꯦ, ꯃꯃꯥꯗ ꯃꯪꯒ꯭ꯔꯥ ꯂꯧꯕꯤꯌꯨꯅ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒꯤ꯫ ꯃꯪꯒ꯭ꯔꯥ ꯄꯜꯂꯛꯄꯗꯨꯗ ꯂꯩꯅꯝꯕꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯎꯠ ꯃꯔꯛꯇ ꯊꯝꯈꯤꯕ ꯃꯪꯒ꯭ꯔꯥ ꯑꯗꯨ ꯌꯦꯡꯂꯛꯄꯗ ꯃꯩꯇꯥꯟ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯃꯆꯥ ꯃꯩꯇꯥꯟ ꯑꯣꯜꯂ ꯃꯪꯒ꯭ꯔꯥꯗꯨ ꯎꯕꯗ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ꯫ ꯑꯌꯥ ꯑꯩꯒꯤ ꯃꯪꯒ꯭ꯔꯥꯁꯤꯗꯤ ꯀꯩ ꯆꯥꯔꯦ? ꯃꯃꯥ ꯅꯪꯅ ꯑꯩꯒꯤ ꯃꯪꯒ꯭ꯔꯥ ꯃꯩ ꯊꯥꯗꯣꯛꯑꯦ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯁꯤꯁꯦ ꯀꯞꯄꯅ ꯇꯣꯛꯑꯁꯦ, ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯁꯦꯕ, ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯁꯦ, ꯆꯥꯛꯀꯧ ꯄꯨꯕꯤꯅꯨꯔꯥ ꯀꯞꯄꯗꯤ? ꯃꯥꯗꯤ ꯀꯞꯄꯗꯤꯅꯦ ꯆꯥꯛꯀꯧ ꯄꯨꯔꯣꯏꯀꯣ꯫ ꯁꯅꯥ ꯃꯆꯥ ꯀꯞꯂꯝꯕꯗꯨ ꯁꯠꯇꯣꯛꯏ꯫ ꯑꯗꯨꯗꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯂꯩꯌꯨ꯫ ꯍꯣꯏ ꯍꯣꯏ ꯂꯩꯅꯤ, ꯏꯁꯥꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯤ, ꯏꯁꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕꯅꯤ, ꯁꯦꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯂꯝꯉꯥꯟꯕ ꯂꯩꯅꯝꯕꯤꯇꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡꯒꯤ ꯃꯪꯒ꯭ꯔꯥ ꯃꯩ ꯊꯥꯗꯣꯛꯄꯤ, ꯑꯁ ꯃꯣꯏ ꯃꯄꯥ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯅꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯟꯅ ꯈꯣꯠꯂꯛꯄ ꯉꯥ ꯃꯆꯥ ꯈꯔꯗꯨꯁꯨ ꯈꯔꯥꯏ ꯑꯗꯨꯗ ꯂꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯆꯌꯣꯜ ꯑꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯝꯉꯥꯟꯕ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯤ, ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯃꯁꯥꯗꯨꯁꯨ ꯊꯛ ꯊꯛ ꯍꯦꯛ ꯅꯤꯛꯏ꯫ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯂꯝꯉꯥꯟꯕ ꯃꯥꯅ ꯑꯁꯨꯝꯅ ꯁꯨꯝ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯅ ꯈꯝ ꯊꯦꯡꯕꯁꯨ ꯍꯧꯔꯛꯂꯤ꯫ ꯂꯩꯅꯝꯕꯤꯅ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯅꯤ ꯁꯥꯕꯗꯨꯅꯗꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯃꯗꯤ ꯂꯝꯉꯥꯟꯕꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕꯗ ꯂꯩꯅꯝꯕꯤ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯂꯥꯏꯔꯕ ꯅꯪꯕꯨ ꯃꯨꯠꯈ꯭ꯔꯒꯕ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯅꯪꯅ ꯂꯩꯔꯝꯕꯅꯣ? ꯏꯔꯥꯜ ꯀꯌꯥꯝ ꯂꯪꯖꯔꯨꯗꯨꯅ ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯑꯣꯠꯂꯤꯕꯅꯣ? ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯗ ꯑꯋꯥꯕ ꯄꯤꯗꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯉꯥꯏꯕꯗ ꯊꯃꯣꯏ ꯑꯁꯦ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯏꯔꯤ, ꯋꯥꯈꯜꯁꯨ ꯄꯣꯊꯥꯐꯝ ꯈꯪꯗ ꯋꯥꯔꯤ, ꯍꯛꯆꯥꯡꯁꯨ ꯆꯣꯛꯊꯔꯤ, ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯅꯤꯡꯍꯟꯅꯔꯤ꯫ ꯅꯪ ꯂꯩꯕꯤꯔꯅꯨ, ꯍꯦ ꯂꯥꯏꯔꯕ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯜꯂꯕ ꯇꯥꯕꯨꯅꯨꯡ ꯑꯗꯨꯗꯒꯤ ꯊꯥꯡꯖꯤꯡ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯗꯨꯅ ꯌꯣꯝꯗꯨꯅ ꯊꯝꯂꯤꯕ ꯐꯤꯒꯤ ꯐꯅꯦꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯣ ꯂꯩꯔꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯌꯦꯡꯕ ꯉꯝꯂꯅꯤ, ꯃꯁꯤ ꯍꯦꯛꯇ ꯌꯣꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯅꯝꯕꯤ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯅꯥ ꯑꯃꯗ ꯐꯤꯒꯤ ꯐꯅꯦꯛ ꯑꯗꯨ ꯃꯃꯜ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯏꯆꯦ ꯊꯔꯣ ꯁꯪꯕꯤ, ꯐꯅꯦꯛ ꯑꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥꯅ ꯍꯥꯞꯂꯛꯄꯅꯤ꯫ ꯎꯄꯥꯏ ꯂꯩꯃꯟꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯩ ꯐꯅꯦꯛ ꯑꯁꯤ ꯌꯣꯟꯖꯕꯅꯤ꯫ ꯏꯆꯦꯅ ꯄꯤꯅꯤꯡꯕ ꯃꯃꯜꯗꯣ ꯄꯤꯕꯤꯔꯣ, ꯑꯩ ꯑꯃꯥꯏꯕ ꯑꯃ ꯉꯁꯤꯃꯛ ꯀꯧꯗꯕ ꯌꯥꯗꯕꯅꯤ ꯏꯆꯦ꯫ ꯂꯩꯅꯝꯕꯤ, ꯏꯆꯦ ꯅꯪꯒꯤ ꯐꯅꯦꯛ ꯑꯁꯦ ꯂꯧꯗꯤ ꯂꯧꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯩꯇ ꯂꯥꯏꯔ ꯌꯦꯡꯂꯒ ꯂꯧꯔꯒꯦꯀꯣ꯫ ꯏꯆꯦꯅ ꯁꯦꯜꯁꯨ ꯈꯖꯤꯛ ꯍꯥꯞꯇꯨꯅ ꯄꯤꯕꯤꯔꯒꯦ꯫ ꯏꯆꯦꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯂꯥꯌꯦꯡꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯀꯣꯟꯅꯔꯅꯤꯗꯅ ꯍꯥꯏꯗꯨꯅ ꯊꯔꯣ ꯁꯪꯕꯤꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ꯫ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯀꯣꯟꯅꯔꯅꯤ ꯃꯁꯤꯅ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯦ꯫ ꯍꯥꯏꯕ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ, ꯏꯆꯦ ꯆꯠꯈ꯭ꯔꯦꯅꯦ ꯏꯆꯦ꯫ ꯏꯁꯣꯔꯁꯤꯁꯨ ꯐꯠꯇꯦꯗ,
ꯃꯇꯩ ꯃꯅꯥꯎ ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯖꯕꯁꯤꯗ ꯍꯦꯛ ꯂꯥꯏ ꯆꯪꯉꯤꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯇꯨ ꯏꯄꯣꯟ ꯄꯣꯟ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯧꯔꯕꯅꯤ ꯃꯥꯒꯤ ꯐꯅꯦꯛ ꯑꯁꯦ ꯅꯤꯡꯊꯤꯅ ꯊꯝꯖꯤꯟꯕꯤꯔꯒꯦ ꯂꯩꯅꯝꯃꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯦꯡ ꯆꯥꯛ ꯈꯖꯤꯛꯁꯨ ꯂꯩꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯁꯨ ꯀꯧꯔꯨꯔꯦ ꯍꯩ ꯕꯦꯝꯃꯧ ꯅꯪ ꯈꯨꯔꯥ ꯃꯥꯏꯕ ꯂꯥꯛꯂꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ ꯑꯣ ꯈꯨꯔꯥ ꯃꯥꯏꯕ ꯁꯣꯝꯅ ꯍꯦꯛꯇ ꯆꯪꯕꯤꯔꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯦꯡꯒꯗꯧꯕꯅꯤ ꯀꯗꯥꯏꯅꯣꯅꯦ ꯈꯨꯔꯥ ꯌꯦꯡꯒꯦ ꯂꯥꯏꯑꯣꯡꯗꯤ ꯀꯝꯗꯧꯏ ꯏꯕꯦꯝꯃ ꯈꯨꯔꯥ ꯃꯥꯏꯕ ꯆꯥꯎ ꯊꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯥꯗꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯂꯥꯏꯍꯧꯁꯨ ꯑꯗꯨꯝ ꯍꯧꯏ ꯈꯨꯔꯥ ꯂꯣꯛꯁꯨ ꯌꯥꯝꯅ ꯈꯨꯏ ꯈꯨꯔꯥ ꯚꯥꯞ ꯇꯥꯔꯦ ꯑꯩꯅ ꯃꯥꯒꯤ ꯃꯤꯍꯨꯠꯁꯨ ꯌꯦꯡꯂꯦ ꯊꯕꯣꯝꯕꯤꯗ ꯐꯠꯇꯕ ꯈꯔ ꯂꯩ ꯇꯧꯔꯤꯅꯤ ꯈꯨꯔꯥ ꯍꯤꯗꯥꯛ ꯁꯦꯝꯒꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯇꯪꯁꯨ ꯇꯧꯊꯣꯛꯁꯤ ꯑꯗꯨꯕꯨ ꯁꯦꯝꯒꯗꯧꯔꯤꯕ ꯍꯤꯗꯥꯛꯇꯣ ꯂꯥꯏꯗꯦ ꯑꯗꯨꯅ ꯅꯪ ꯁꯦꯜꯗꯤ ꯈꯖꯤꯛ ꯆꯪꯂꯅꯤꯀꯣ ꯍꯣꯏ ꯈꯨꯔꯥ ꯃꯥꯏꯕ ꯃꯥꯕꯨ ꯐꯅꯕ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ ꯈꯨꯔꯥ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯔꯝꯒꯦ ꯃꯗꯨ ꯅꯪꯅ ꯂꯥꯡꯂꯝꯃꯨ ꯍꯌꯦꯡ ꯍꯦꯛꯇ ꯈꯨꯔꯨꯝꯂꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯤꯗꯥꯛ ꯍꯥꯏꯕꯗꯨꯁꯨ ꯍꯌꯦꯡꯅꯦ ꯈꯨꯔꯥꯅ ꯂꯥꯛꯄꯗ ꯄꯨꯔꯛꯂꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯋꯥꯒꯅꯨ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯈꯨꯔꯥ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ ꯑꯣꯍꯣ ꯐꯒꯅꯤ ꯈꯨꯔꯥ ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ ꯌꯥꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯈꯨꯔꯥ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯁꯨꯝ ꯂꯩꯖꯍꯧꯔꯦ ꯑꯁꯨꯝꯅ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯒꯨꯝ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ ꯍꯤꯗꯥꯛ ꯑꯃꯁꯨ ꯂꯩꯅꯝꯕꯤꯗ ꯄꯤꯔꯝꯃꯤ ꯕꯦꯝꯃ ꯁꯦꯁꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯈꯨꯔꯥꯅ ꯁꯦꯝꯕꯅꯤ ꯃꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯊꯛꯅꯕ ꯏꯁꯤꯡꯗꯅꯦ ꯈꯖꯤꯛ ꯌꯥꯟꯗꯨꯅ ꯄꯤꯊꯛꯎ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯅꯥꯕꯁꯤ ꯁꯣꯏꯗꯅ ꯐꯔꯛꯂꯅꯤ ꯋꯥꯈꯜ ꯋꯥꯔꯅꯨꯀꯣ ꯏꯃꯧꯁꯤꯗꯤ ꯈꯨꯔꯥ ꯃꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯏꯌꯦꯡꯃꯜ ꯑꯣꯏꯅ ꯁꯦꯜ ꯈꯖꯤꯛꯇ ꯄꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯨꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯄꯤꯔꯝꯃꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯅꯝꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯕꯗꯒꯤ ꯂꯝꯉꯥꯟꯕꯒꯤ ꯑꯅꯥꯕꯗꯨ ꯐꯔꯛꯂꯝꯃꯤ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯕꯗ ꯉꯁꯤꯗꯤ ꯂꯝꯉꯥꯟꯕ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯦ ꯃꯣꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩꯅꯝꯕꯤꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯅꯝꯕꯤ ꯁꯤ ꯕꯣꯟꯁꯦ ꯑꯃꯨꯛꯇ ꯉꯥꯈꯠꯂꯨ ꯑꯩ ꯈꯖꯤꯛ ꯍꯧꯒꯠꯀꯦꯁꯤ ꯃꯣꯏ ꯃꯄꯥ ꯇꯞꯅ ꯇꯧꯁꯤ ꯇꯞꯅ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦ ꯏꯁꯥꯁꯦ ꯄꯨꯝꯁꯣꯛ ꯍꯦꯛ ꯆꯣꯛꯊꯩ ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯃꯣꯏ ꯃꯄꯥ ꯑꯩ ꯋꯥꯗꯦ ꯋꯥꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯅꯥꯗꯨꯅ ꯂꯩꯕꯁꯤ ꯃꯁꯤ ꯈꯛꯇꯅꯤ ꯅꯪ ꯅꯥꯕ ꯐꯔꯣ ꯅꯪꯅ ꯁꯨꯝ ꯅꯥꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯍꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯥꯕ ꯐꯔꯁꯤꯗꯤ ꯏꯁꯥꯁꯦ ꯈꯖꯤꯛ ꯅꯨꯡꯉꯥꯏꯔꯦ ꯂꯣꯛ ꯈꯨꯕꯗꯨꯁꯨ ꯐꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯉꯝꯂꯅꯤꯗ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯕꯅꯣ ꯑꯝꯇ ꯆꯠꯄꯤꯈꯤꯅꯨ ꯅꯁꯥꯗꯣ ꯅꯤꯡꯊꯤꯅ ꯃꯃꯨꯠ ꯇꯥꯅ ꯅꯥꯕ ꯐꯍꯟꯈꯤꯗꯧꯅꯤ ꯁꯤ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠꯁꯦ ꯈꯤꯇꯪ ꯆꯥꯁꯤꯟꯕꯤꯌꯨ ꯑꯩ ꯏꯜꯂꯛꯀꯦ ꯁꯤ ꯆꯝꯐꯨꯠ ꯑꯗꯨ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯂꯝꯉꯥꯟꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯃꯊꯪ ꯆꯌꯣꯜꯗꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯨꯅꯅꯕ ꯍꯩ ꯔꯥ ꯈꯔꯁꯨ ꯑꯩꯅ ꯂꯩꯕꯤꯒꯗꯣꯔꯤꯕꯅꯤ ꯃꯣꯏ ꯃꯄꯥ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯊꯥꯞꯅ ꯊꯝꯕꯤꯈꯣꯁꯦ ꯅꯪꯅ ꯅꯥꯕ ꯐꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯛꯀꯧꯕꯒ ꯆꯠꯂꯔꯣꯏꯗ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩ ꯅꯥꯕ ꯐꯔꯁꯤꯗꯤ ꯆꯠꯀꯗꯧꯅꯤ ꯑꯗꯣ ꯑꯩꯕꯨ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜꯅ ꯀꯌꯥꯝ ꯄꯨꯁꯤꯜꯂꯨꯔꯕ ꯃꯗꯨꯁꯨ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯇꯨꯡꯗ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯗ ꯃꯤꯅ ꯑꯃꯨꯛ ꯄꯤꯅꯤꯡꯂꯣꯏ ꯅꯠꯇꯦ ꯁꯦꯜꯕꯨ ꯀꯌꯥ ꯄꯨꯔꯒ ꯂꯩꯅꯝꯕꯤ ꯃꯈꯣꯏ ꯃꯄꯥ ꯀꯅꯥꯗꯒꯤꯁꯨ ꯁꯦꯜ ꯄꯨꯔꯨꯗꯦ ꯋꯥꯈꯜ ꯑꯗꯨ ꯄꯣꯊꯥꯕꯤꯌꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯩꯗꯧꯕꯒꯦ ꯑꯩꯕꯨ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜ ꯑꯁꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ ꯅꯠꯇꯕ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜ ꯀꯣꯟꯅ ꯍꯥꯏꯔꯒꯦꯁꯤ ꯆꯝꯐꯨꯠꯁꯦ ꯑꯃꯨꯛꯇ ꯏꯜꯂꯒꯦ ꯈꯔꯒ ꯆꯥꯁꯤꯟꯕꯤꯌꯨ ꯂꯩꯅꯝꯕꯤ ꯅꯪ ꯁꯦꯜ ꯑꯗꯣ ꯀꯔꯥꯏꯗꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯐꯥꯎꯕ ꯌꯣꯟꯊꯣꯛꯂꯕ ꯂꯩꯅꯝꯕꯤ ꯃꯣꯏ ꯃꯄꯥ
ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯤꯌꯦ. ꯑꯗꯨꯗꯤ ꯍꯥꯏꯌꯣ. ꯁꯦꯜꯗꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯒꯤ ꯐꯤꯒꯦ ꯐꯅꯦꯛꯇꯣ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯅꯪꯕꯨ ꯂꯥꯏꯌꯦꯡꯂꯛꯄꯅꯦ ꯃꯈꯣꯏ ꯃꯄꯥ. ꯀꯩꯒꯤ? ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯣꯟꯊꯣꯛꯂꯤꯕ? ꯑꯩꯅ ꯃꯗꯨ ꯌꯣꯟꯗꯅꯕ ꯅꯐꯝꯗ ꯀꯟꯅ ꯍꯥꯏꯈꯤꯕꯗꯣ. ꯅꯪ ꯀꯔꯤꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯅꯣ ꯂꯩꯅꯝꯕꯤ? ꯃꯣꯏ ꯃꯄꯥ, ꯑꯩ ꯐꯤꯒꯦ ꯐꯅꯦꯛ ꯁꯦꯠꯅꯤꯡꯗꯦ. ꯅꯪꯅ ꯏꯅꯥꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕꯗꯣ ꯃꯗꯨ ꯄꯥꯝꯃꯤ. ꯐꯅꯦꯛ ꯑꯗꯨꯗꯤ ꯆꯥꯃꯔꯛ ꯍꯟꯅ ꯂꯩꯔꯕꯁꯨ ꯌꯥꯏ. ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯪꯅ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯒ ꯑꯩꯕꯨ ꯀꯔꯝꯅ ꯐꯤꯒꯦ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯆꯥꯛꯀꯧꯕ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯂꯩꯅꯝꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯇꯔꯛ ꯂꯩꯖꯕ ꯐꯤꯒꯦ ꯐꯅꯦꯛ ꯑꯃꯈꯛ ꯑꯗꯨꯁꯨ ꯌꯣꯟꯈ꯭ꯔꯕꯀꯣ. ꯅꯈꯣꯏ ꯃꯄꯥ ꯍꯛꯆꯥꯡ ꯑꯗꯣ ꯑꯅꯥꯕ ꯐꯔꯛꯄꯗꯁꯨ ꯉꯥꯏꯔꯤ. ꯁꯤ ꯑꯋꯥꯕ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯅꯨ. ꯅꯪꯅ ꯅꯥꯕ ꯐꯔꯒ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯀꯟꯅ ꯁꯦꯜ ꯇꯥꯜꯂꯒ ꯐꯤꯒꯦ ꯐꯅꯦꯛꯇ ꯅꯠꯇꯦ, ꯁꯅꯥ, ꯂꯤꯛ, ꯈꯨꯖꯤ ꯀꯌꯥ ꯑꯃ ꯂꯩꯕ ꯌꯥꯔꯤꯕꯁꯤꯗꯤ. ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯅꯪꯅ ꯅꯥꯕ ꯐꯕꯗꯨꯅꯤ. ꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣꯁꯤ. ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯈꯖꯤꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯂꯩꯅꯝꯕꯤ, ꯑꯩꯅ ꯅꯐꯝꯗ ꯋꯥꯁꯛꯂꯤ. ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯈꯤꯒꯦꯀꯣ. ꯃꯣꯏ ꯃꯄꯥ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ. "ꯑꯣ ꯏꯆꯦ, ꯅꯧꯄꯥ ꯂꯥꯛꯂꯤꯌꯦ. ꯏꯆꯦꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯃꯣꯏ ꯃꯄꯥ, ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯂꯤꯕ ꯃꯥꯜꯂꯦ. ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ. ꯃꯧꯄꯥ ꯅꯨꯄꯥ ꯂꯟꯆꯦꯟꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤ. ꯏꯆꯦꯒꯤ ꯂꯟꯆꯦꯟꯕ. ꯂꯟꯆꯦꯟꯕꯁꯨ ꯃꯆꯦ ꯊꯣꯔꯛꯂꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯁꯨꯝꯅ ꯍꯥꯏꯖꯩ. "ꯏꯆꯦ, ꯑꯩ ꯏꯆꯦꯕꯨ ꯆꯥꯛꯀꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ." "ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯂꯤꯕꯗꯨꯕꯣ?" ꯀꯩꯁꯨ ꯇꯧꯗꯦꯗ. ꯌꯦꯡꯉꯣ ꯂꯟꯆꯦꯟꯕ, ꯏꯆꯦ ꯆꯥꯛꯀꯧꯕ ꯂꯥꯛꯂꯔꯣꯏ. ꯅꯕꯥꯏꯁꯨꯅꯦ ꯃꯁꯥ ꯉꯝꯗꯦ. ꯅꯪꯅ ꯄꯥꯕꯗ ꯈꯔ ꯍꯥꯏꯌꯨꯀꯣ." "ꯑꯁ, ꯏꯆꯦ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯀꯧꯕ ꯅꯠꯇꯦ. ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯆꯦꯕꯨ ꯆꯥꯛꯀꯧꯕꯤꯗꯕ? ꯌꯥꯔꯣꯏ, ꯏꯆꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ." ꯏꯆꯦꯒꯤ ꯂꯟꯆꯦꯟꯕ, ꯂꯥꯏꯔꯕꯤ ꯅꯆꯦ ꯑꯩ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯁꯦꯠꯅꯕ ꯐꯤꯒꯦ ꯐꯅꯦꯛ ꯑꯃꯠꯇꯁꯨ ꯂꯩꯇꯦꯅꯦꯍꯦ. ꯏꯆꯦ ꯂꯥꯛꯂꯔꯣꯏ. ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯔꯅꯨ. "ꯏꯆꯦ, ꯐꯤꯒꯦ ꯐꯅꯦꯛ ꯁꯦꯠꯇ꯭ꯔꯕꯁꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯁꯤ. ꯄꯥꯕꯗꯣ ꯃꯁꯥꯁꯨ ꯌꯥꯝ ꯁꯣꯜꯂꯦ. ꯄꯥꯕꯅ ꯍꯟꯗꯛꯀꯤ ꯀꯨꯝꯑꯣꯟ ꯑꯁꯤꯗꯗꯤ ꯏꯆꯦꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯛꯀꯧꯕꯤꯁꯤ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅꯃꯛ ꯍꯦꯛ ꯍꯥꯏꯍꯧꯏ ꯏꯆꯦ. ꯅꯪ ꯁꯣꯏꯗꯕꯤ ꯂꯥꯛꯎꯀꯣ ꯏꯆꯦ." ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯂꯥꯛꯂꯔꯣꯏ. ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯂꯥꯛꯂꯒꯦ. ꯅꯪꯅ ꯄꯥꯕꯗꯁꯨ ꯍꯥꯏꯔꯣ." "ꯑꯁ, ꯌꯥꯔꯣꯏ ꯏꯆꯦ. ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ. ꯑꯩ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ. ꯏꯆꯦ, ꯕꯥꯔꯇꯣꯟ ꯁꯦꯒꯠꯆꯔꯤ ꯅꯧꯄꯥꯅ. ꯏꯆꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ. ꯑꯩ ꯆꯠꯂꯤ ꯏꯆꯦ, ꯑꯩ ꯆꯠꯂꯤ." ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕ ꯀ꯭ꯋꯥꯗꯨ ꯀꯠꯂꯝꯂꯒ ꯂꯩꯅꯝꯕꯤꯅ ꯋꯥꯝꯇꯁꯨ ꯍꯥꯏꯕ ꯇꯥꯗ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ. ꯍꯩꯃꯥ, ꯏꯆꯦꯒꯤ ꯂꯟꯆꯦꯟꯕ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯂꯟꯆꯦꯟꯕ! ꯇꯥꯈꯤꯗ꯭ꯔꯦ. ꯃꯥꯁꯨ ꯃꯆꯦꯕꯨ ꯂꯥꯛꯍꯟꯅꯤꯡꯕꯅ ꯇꯥꯔꯣꯏ ꯈꯟꯅ ꯆꯠꯈ꯭ꯔꯦ. ꯂꯩꯅꯝꯕꯤ ꯃꯧꯄꯥ ꯆꯠꯈ꯭ꯔꯕꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯂꯟꯆꯦꯟꯕꯅ ꯊꯝꯂꯕ ꯀ꯭ꯋꯥꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯈꯠꯇꯨꯅ ꯄꯤꯔꯥꯡꯅ ꯊꯨꯝꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ. ꯃꯆꯤꯟꯅ ꯁꯣꯜꯂꯤ. "ꯄꯥꯕ, ꯅꯆꯥꯁꯨ ꯆꯥꯛꯀꯧꯕ ꯂꯥꯛꯅꯤꯡꯉꯤ ꯄꯥꯕ. ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯤ. ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯀꯣꯟꯅꯗ꯭ꯔꯕꯤ ꯑꯩꯅ ꯑꯀꯦ ꯑꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯔꯝꯅ ꯆꯥꯛꯀꯧꯕ ꯂꯥꯛꯂꯁꯤꯒꯦ? ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯄꯥꯕ. ꯑꯩ ꯂꯥꯛꯂꯔꯣꯏ. ꯑꯩ ꯆꯥꯛꯀꯧꯕ ꯂꯥꯛꯂꯔꯣꯏ ꯄꯥꯕ." ꯉꯥꯏꯔꯕꯁꯨ ꯋꯥꯕ, ꯂꯥꯛꯂꯅꯨ ꯍꯥꯏꯔꯕꯁꯨ ꯃꯔꯥꯛꯄ, ꯆꯠꯈ꯭ꯔꯕꯁꯨ ꯈꯥꯝꯉꯝꯗꯕ ꯃꯇꯝ ꯃꯥꯗꯤ ꯍꯧꯈꯤ. ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ.
ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯋꯥꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠ ꯑꯔꯩ ꯂꯩꯇ ꯊꯤꯔꯨꯗ ꯂꯩꯖꯕ ꯁꯦꯠ ꯆꯥꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯆꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯂꯩꯖꯕ ꯈꯔ ꯂꯥꯡꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯃꯔꯤꯕꯨ ꯆꯦꯠꯁꯤꯟꯍꯜꯂꯤꯕ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯗꯨꯅ ꯃꯆꯦ ꯃꯆꯜ ꯑꯣꯏꯕꯤꯁꯤꯡꯅ ꯊꯃꯣꯏ ꯄꯦꯟꯖꯕ ꯅꯨꯃꯤꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯁꯨ ꯂꯩꯅꯝꯕꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯗ꯭ꯔꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯊꯥꯖꯃꯥꯟꯕꯤꯅ ꯆꯥꯛꯀꯧꯕ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯅꯝꯕꯤ ꯃꯪꯒꯣꯜ ꯃꯁꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯃꯆꯥꯁꯨ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯆꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯁꯤ ꯂꯥꯛꯑꯣ ꯆꯥꯛꯀꯧꯕ ꯆꯠꯁꯤ ꯄꯨꯄꯨꯗꯨ ꯉꯥꯏꯔꯝꯃꯅꯤ ꯏꯃꯥ ꯆꯦ ꯆꯥꯛꯀꯧꯕ ꯆꯠꯁꯤ ꯏꯃꯥ ꯁꯅꯥꯃꯆꯥ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯁꯤ ꯏꯃꯥꯒ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯁꯤ ꯅꯤꯡꯉꯥꯏ ꯇꯧꯅꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯣ ꯁꯤ ꯀꯞꯄꯗꯣ ꯇꯜꯂꯦ ꯅꯪꯅ ꯆꯥꯛꯀꯧꯕ ꯄꯨꯕꯤꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯉꯧꯕꯣꯛꯁꯨ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯗꯤ ꯏꯃꯥ ꯁꯤ ꯆꯠꯁꯦꯕ ꯂꯥꯛꯑꯣ ꯑꯩ ꯆꯠꯅꯤꯡꯉꯦ ꯏꯃꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯌꯦꯡ ꯆꯠꯁꯦꯕ ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯗꯦ ꯅꯤꯡꯉꯥꯏ ꯇꯧꯅꯣ ꯅꯪ ꯏꯃꯥꯅ ꯐꯨꯔꯛꯀꯅꯤꯀꯣ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯌꯦꯡ ꯆꯠꯅꯤꯡꯗꯦ ꯉꯁꯤ ꯆꯠꯀꯅꯤ ꯂꯥꯛꯑꯣꯁꯦ ꯆꯠꯁꯤ ꯏꯃꯥ ꯍꯦ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯁꯨꯛ ꯏꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯅ ꯅꯪ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯅꯥꯇꯣꯝꯇ ꯆꯠꯂꯣꯅ ꯆꯠꯂꯣ ꯅꯪ ꯉꯁꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏꯗ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯐꯨꯕꯤꯔꯤ ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ ꯃꯃꯥ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯑꯩ ꯆꯠꯂꯔꯣꯏ ꯃꯃꯥ ꯆꯦ ꯊꯣꯡ ꯍꯥꯡꯕꯤꯌꯨ ꯃꯃꯥ ꯑꯩ ꯆꯠꯂꯔꯣꯏꯌꯦ ꯂꯩꯅꯝꯕꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯁꯤꯡ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯄꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯆꯥꯕꯨ ꯂꯥꯏꯔꯕꯒꯤ ꯃꯌꯥꯏ ꯃꯥꯅ ꯀꯟꯃꯟꯈꯤꯕꯅ ꯈꯨꯠ ꯊꯥꯈꯤ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯉꯧꯃꯣꯛ ꯀꯌꯥ ꯑꯃ ꯂꯩꯕꯤꯒꯅꯤ ꯅꯣꯡꯃ ꯊꯦꯝꯈꯤꯕꯅꯤ ꯃꯆꯥꯕꯨ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯁꯅꯥꯃꯆꯥꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯉꯥꯏꯖꯔꯛꯄ ꯃꯔꯝꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯅꯤ ꯂꯩꯅꯝꯕꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯄꯥꯅ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯃꯤ ꯁꯤ ꯀꯞꯄꯗꯣ ꯏꯃꯥꯒ ꯍꯦꯛ ꯆꯠꯁꯤꯁꯤ ꯁꯅꯥꯃꯆꯥꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗ ꯍꯦꯛ ꯍꯦꯛ ꯀꯞꯂꯤ ꯑꯁꯨꯝꯅ ꯆꯠꯈꯤ ꯀꯨꯝꯑꯣꯟ ꯑꯗꯨꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯈꯤꯕꯅ ꯂꯩꯅꯝꯕꯤ ꯁꯅꯥꯃꯆꯥ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯃꯅꯝ ꯃꯆꯦꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯂꯩꯅꯝꯕꯤ ꯅꯪꯗꯤ ꯉꯁꯤ ꯑꯣꯏꯅ ꯂꯥꯛꯂꯕ ꯉꯔꯥꯡꯅꯦ ꯅꯈꯣꯏ ꯄꯥꯕꯅ ꯅꯪꯕꯨ ꯃꯇꯝ ꯐꯅ ꯊꯦꯡꯂꯐꯥꯎ ꯉꯥꯏꯖꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯥꯅ ꯊꯣꯛꯇꯨꯅ ꯆꯦꯞꯊ ꯌꯦꯡꯂꯔꯤꯕ ꯏꯅꯝꯃ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯟꯗꯛꯁꯤ ꯀꯟꯅ ꯅꯥꯏ ꯑꯗꯨꯗ ꯑꯩꯁꯨ ꯂꯥꯛꯇ꯭ꯔꯕ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯗꯣ ꯐꯔꯦ ꯑꯗꯨꯕꯨꯅꯦ ꯅꯪ ꯃꯊꯪ ꯆꯍꯤꯗꯗꯤ ꯆꯥꯛꯀꯧꯕ ꯁꯣꯏꯗ ꯂꯥꯛꯎꯀꯣ ꯃꯥꯃꯒꯤ ꯃꯇꯧꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ ꯆꯠꯂꯣ ꯃꯌꯨꯝ ꯆꯪꯂꯨꯔꯣ ꯏꯅꯝꯃꯁꯨ ꯄꯣꯠꯐꯝ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯏꯅꯝꯃ ꯂꯩꯅꯝꯕꯤ ꯂꯝꯕꯤꯗꯨ ꯁꯨꯝ ꯆꯠꯅ ꯈꯜꯂꯤ ꯕꯥꯕꯥ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯆꯍꯤꯗꯤ ꯅꯆꯥ ꯁꯣꯏꯗꯅ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯑꯁꯤ ꯈꯟꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯂꯩꯅꯝꯕꯤ ꯃꯥꯒꯤ ꯃꯕꯨꯡ ꯑꯍꯜ ꯃꯂꯦꯝ ꯉꯥꯟꯕꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯃꯆꯜ ꯎꯕꯗ ꯃꯂꯦꯝ ꯉꯥꯟꯕ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯅ ꯆꯩꯔꯛꯏ ꯏꯃꯨꯡꯒꯤ ꯕꯦꯝꯃ ꯄꯥꯕꯅ ꯅꯪꯕꯨ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯀꯧꯕꯕꯨ ꯍꯦꯛ ꯂꯥꯛꯇꯕ ꯉꯝꯃꯤꯗ ꯅꯪꯁꯦ ꯂꯟꯆꯦꯟꯕꯗ ꯑꯗꯨꯛ ꯐꯖꯅ ꯂꯥꯛꯅꯕ ꯍꯥꯏꯈꯤꯕꯕꯨ ꯅꯪꯅ ꯉꯝꯅꯃꯛ ꯂꯥꯛꯇ꯭ꯔꯕꯗ ꯅꯐꯝꯗ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕ ꯂꯥꯏꯔꯕ ꯅꯃꯨꯡ ꯑꯩꯅꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯆꯠꯂꯨ ꯄꯥꯕ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯊꯥꯖꯧ ꯃꯂꯦꯝ ꯉꯥꯟꯕ ꯃꯥꯗꯤ ꯃꯁꯜꯕꯨ ꯋꯥꯔꯧꯈ꯭ꯔꯕꯣꯏ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯣ ꯊꯥꯖꯧꯁꯦ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯄꯥꯕꯨ ꯀꯧꯖꯔꯛꯏ ꯄꯥꯕꯥ ꯑꯩ ꯂꯥꯛꯏꯌꯦ ꯄꯥꯕꯥ ꯃꯂꯦꯝ ꯉꯥꯟꯕꯒꯤ ꯂꯣꯏꯅꯕꯤ ꯇꯔꯨꯕꯤꯁꯨ ꯂꯩꯅꯝꯕꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯂꯩꯅꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯆꯥꯛꯀꯧꯕ ꯂꯥꯛꯇ꯭ꯔꯤꯕꯗꯨꯕꯣ ꯌꯦꯡꯉꯣ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯏꯅꯝꯃꯅ ꯏꯄꯥꯝꯗ ꯐꯥꯎꯕ ꯆꯥꯛꯀꯧꯕ ꯆꯠꯇꯈꯩ ꯅꯪꯕꯨ ꯉꯥꯏꯔꯤꯕ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯏꯅꯝꯃ
ꯅꯁꯜꯕꯨ ꯋꯥꯔꯧꯕꯤꯔꯅꯨ ꯏꯄꯨꯔꯣꯏꯕ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯏꯅꯝꯃ ꯑꯩ ꯃꯊꯪ ꯆꯍꯤꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯦ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯑꯩ ꯄꯥꯕ ꯀꯧꯊꯣꯔꯛꯀꯦ ꯍꯣꯏ ꯏꯅꯝꯃ ꯇꯔꯨꯕꯤꯅ ꯃꯪꯒꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯄꯥꯏꯕꯨꯡ ꯃꯃꯥꯁꯨ ꯊꯣꯔꯛꯂꯝꯃꯤ ꯃꯪꯒꯤ ꯃꯥꯒꯤ ꯑꯍꯜ ꯑꯣꯏꯔ ꯃꯇꯧ ꯃꯈ꯭ꯋꯥꯡ ꯀꯣꯟꯊꯔꯕ ꯐꯤꯕꯝ ꯎꯕꯗ ꯂꯩꯅꯝꯕꯤ ꯃꯥꯒꯤ ꯄꯥꯕꯅ ꯃꯥꯕꯨ ꯉꯔꯥꯡ ꯉꯥꯏꯔꯝꯒꯗꯕ ꯐꯤꯕꯝ ꯑꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔ ꯃꯤꯂꯨꯞ ꯄꯤꯔꯥꯡꯁꯨ ꯈꯖꯥꯏꯊꯛꯇ ꯁꯤꯟꯊꯔꯛꯏ ꯃꯪꯒꯤ ꯃꯆꯥꯅꯨꯄꯤ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯅꯪꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯅꯇꯣꯝꯇꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯀꯧꯕꯕꯨ ꯂꯥꯏꯔꯕ ꯅꯄꯥ ꯑꯩꯅ ꯈꯨꯗꯣꯜ ꯆꯥꯎꯅ ꯄꯤꯕ ꯉꯝꯂꯣꯏ ꯈꯟꯕꯒꯤ ꯏꯆꯥꯅ ꯂꯥꯛꯇꯕ꯭ꯔꯥ ꯄꯥꯕ ꯑꯗꯨꯕꯨꯗꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯄꯥꯕꯗ ꯀꯜꯂꯤꯉꯩ ꯏꯁꯥꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯇꯥꯟꯖꯕ ꯏꯄꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯏꯆꯥꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯃꯌꯦꯛ ꯅꯥꯏꯕ ꯐꯅꯦꯛ ꯑꯃ ꯄꯥꯕꯅ ꯂꯩꯗꯨꯅ ꯊꯝꯃꯤ ꯂꯥꯏꯔꯕ ꯅꯪꯒꯤ ꯄꯥꯕꯅ ꯂꯥꯡꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯆꯥꯗ꯭ꯔꯕꯁꯨ ꯅꯪ ꯏꯄꯥꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯁꯤꯃꯇꯪꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯈꯣꯀꯣ ꯏꯄꯥꯒꯤ ꯂꯩꯅꯝꯕꯤ ꯄꯥꯕ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯆꯥꯗꯤ ꯈꯨꯗꯣꯜ ꯄꯥꯝꯖꯗꯦ ꯄꯥꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯕꯗ ꯀꯦꯅꯃꯧꯅ ꯂꯥꯛꯆꯕꯗꯣ ꯇꯣꯜꯂꯕꯤ ꯅꯆꯥ ꯑꯩꯅ ꯉꯝꯗꯕꯅꯦ ꯄꯥꯕ ꯀꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯆꯠꯈ꯭ꯔꯕꯁꯨ ꯑꯩ ꯃꯊꯪ ꯆꯍꯤꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯄꯥꯕ ꯅꯆꯥ ꯅꯤꯡꯉꯣꯜ ꯂꯩꯕꯨ ꯁꯣꯏꯗꯅ ꯆꯥꯛꯀꯧꯕꯤꯌꯨꯀꯣ ꯄꯥꯕ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯞꯀꯅꯨ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯆꯥꯛꯀꯧꯔꯣꯏ ꯍꯥꯏꯕꯒꯤ ꯏꯄꯥꯅ ꯍꯤꯡꯂꯤ ꯃꯈꯩ ꯏꯆꯥꯕꯨ ꯆꯥꯛꯀꯧꯒꯅꯤ ꯅꯪ ꯃꯊꯪꯒꯤ ꯀꯨꯝꯃꯣꯜꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤ ꯃꯥꯅ ꯃꯆꯥꯒꯤꯅꯤ ꯍꯥꯏꯅ ꯂꯩꯗꯨꯅ ꯊꯝꯖꯕ ꯃꯌꯦꯛ ꯅꯥꯏꯕ ꯐꯅꯦꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯁꯦꯁꯦ ꯏꯆꯥꯗꯤ ꯑꯉꯥꯡ ꯃꯆꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯃꯌꯦꯛ ꯅꯥꯏꯕ ꯐꯅꯦꯛ ꯑꯉꯥꯡꯕꯁꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯕꯅꯤ ꯃꯊꯪꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯅꯪ ꯏꯄꯥꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯁꯦꯠꯇꯨꯅ ꯅꯪ ꯂꯥꯛꯎꯀꯣ ꯄꯥꯕ ꯑꯩ ꯁꯦꯠꯂꯒꯦ ꯄꯥꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯇꯔꯨꯕꯤ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯪꯒꯤ ꯃꯥꯒꯤ ꯃꯇꯧꯗ ꯊꯃꯣꯏ ꯁꯣꯛꯂꯗꯨꯅ ꯇꯨꯃꯤꯟ ꯀꯞꯂꯤ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯂꯝꯕ ꯂꯟꯆꯦꯟ ꯃꯃꯥꯁꯨ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦꯁꯤꯗꯤꯕ ꯑꯩꯅ ꯉꯔꯥꯡ ꯑꯗꯨꯝ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯗꯣ ꯌꯥꯗꯕꯅꯦꯕ ꯃꯥꯃꯒꯤ ꯁꯅꯥꯃꯆꯥ ꯂꯥꯛꯑꯣ ꯃꯥꯃꯅꯅꯦ ꯅꯪꯒꯤ ꯉꯥꯃꯣꯛ ꯑꯗꯒꯤ ꯍꯧꯕꯤ ꯃꯌꯥꯝ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯆꯤꯅꯤ ꯆꯐꯨ ꯂꯩꯕꯤꯌꯨ ꯑꯩꯒꯤ ꯂꯩꯕꯤꯅꯤ ꯑꯗꯨꯗ ꯅꯠꯇꯦ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩꯕꯤꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯅꯥꯃꯆꯥꯒꯤ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯂꯟꯆꯦꯟꯕꯅ ꯂꯩꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯅꯝꯕꯤ ꯃꯊꯪ ꯀꯨꯝꯃꯣꯟꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯈꯤ ꯂꯝꯉꯥꯟꯕꯁꯨ ꯉꯁꯤꯗꯤ ꯅꯥꯕ ꯐꯔꯦ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯍꯣꯠꯅꯖꯃꯟꯁꯨ ꯐꯪꯂꯛꯂꯦ ꯉꯁꯤꯗꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯉꯣꯟꯗꯒꯤ ꯅꯥꯊꯩꯕ ꯉꯝꯖꯗꯨꯅ ꯈꯖꯤꯛ ꯁꯥꯐꯔꯛꯂꯤ ꯅꯛꯁꯤꯜꯂꯛꯂꯤ ꯍꯟꯗꯛ ꯆꯍꯤꯒꯤꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯕꯨ ꯆꯥꯛꯀꯧꯕꯒꯤ ꯕꯥꯔꯇꯣꯟꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯂꯩꯅꯝꯕꯤ ꯋꯥꯈꯜ ꯋꯥꯔꯤꯉꯩ ꯂꯟꯆꯦꯟꯕ ꯃꯛꯁꯤꯜꯂ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯂꯩꯅꯝꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯝꯃꯤ ꯃꯧꯄꯥ ꯂꯥꯛꯄ ꯎꯕꯗ ꯂꯩꯅꯝꯕꯤ ꯃꯥꯗꯤ ꯍꯔꯥꯎꯅ ꯀꯧꯖꯩ ꯍꯩꯃꯥ ꯂꯟꯆꯦꯟꯕ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯏꯆꯦꯗꯤ ꯋꯥꯈꯜ ꯋꯥꯔꯝꯂꯤꯕꯅꯤ ꯍꯟꯗꯛꯇꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯂꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯂꯥꯛꯑꯣꯁꯦ ꯀꯗꯥꯏꯅꯣ ꯏꯆꯦꯒꯤ ꯕꯥꯔꯇꯣꯟꯕꯣ ꯏꯆꯦ ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯆꯦ ꯃꯧꯄꯥꯒꯤ ꯃꯇꯧꯗ ꯂꯩꯅꯕꯤ ꯆꯤꯡꯅꯔꯗꯨꯅ ꯍꯪꯉꯤ ꯂꯟꯆꯦꯟꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯆꯦ ꯄꯥꯕꯗꯣ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯦ ꯂꯝ ꯂꯥꯞꯄ ꯃꯔꯝꯅ ꯏꯆꯦꯗ ꯄꯥꯎ ꯄꯤꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯄꯥꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝꯗꯣ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯊꯣꯛꯂꯦ ꯏꯆꯦ ꯃꯁꯤ ꯍꯥꯏꯒꯤ ꯂꯥꯛꯄꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯆꯦ ꯀꯔꯤꯒꯤꯁꯨ ꯑꯁꯨꯛ ꯋꯥꯍꯟꯕꯅꯣ ꯂꯥꯟꯖꯗꯕꯤ ꯃꯥꯕꯨ ꯀꯔꯝꯕ ꯃꯔꯥꯜ ꯂꯩꯕꯒꯤ ꯑꯁꯨꯛ ꯊꯤꯅ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯣꯠꯄꯤꯔꯤ ꯐꯠꯇꯦꯗ ꯀꯣꯅꯣꯡꯗꯝꯕ ꯅꯪ ꯑꯁꯤ
ꯃꯥꯌꯣꯛꯅꯔꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯤ ꯅꯨꯡꯗꯝꯕ ꯅꯪꯅ ꯄꯤꯕꯅꯤ ꯈꯟꯖꯤꯜꯂꯨꯗꯕꯒꯤꯔ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯦ ꯋꯥꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯨꯡꯗꯝꯕ ꯃꯉꯣꯟꯗ ꯇꯥꯏꯅꯖꯩ ꯃꯁꯤꯁꯨ ꯑꯣꯏꯕ ꯇꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯁꯥꯒꯠꯆꯔꯨꯕ ꯃꯪꯂꯥꯟꯅ ꯀꯥꯏꯈ꯭ꯔꯕꯁꯨ ꯂꯩꯅꯝꯕꯤ ꯀꯥꯏꯔ ꯊꯃꯣꯏ ꯄꯨꯔꯗꯨꯅ ꯃꯄꯥ ꯏꯕꯨꯡ ꯃꯃꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯂꯥꯛꯂꯝꯃꯤ ꯃꯥꯡꯒꯣꯜ ꯃꯁꯤꯗꯨꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏ ꯃꯥꯒꯤ ꯁꯩꯖꯥ ꯊꯥꯗꯨꯅ ꯊꯝꯂꯤꯕꯗꯨ ꯎꯕꯗ ꯂꯩꯅꯝꯕꯤ ꯐꯥꯖꯤꯟꯕ ꯉꯝꯗ ꯄꯦꯅ ꯀꯞꯂꯛꯂꯤ ꯄꯥꯄꯥ ꯄꯥꯄꯥ ꯉꯁꯤ ꯑꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯦ ꯄꯥꯄꯥ ꯑꯩꯕꯨ ꯐꯤꯒꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯀꯦꯅ ꯃꯧꯅ ꯆꯥꯛꯀꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯂꯒ ꯀꯔꯤꯒꯤ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯁꯦ ꯁꯦꯠꯍꯟꯕꯤꯔꯤꯕꯅꯣ ꯄꯥꯄꯥ ꯄꯥꯄꯥ ꯁꯦ ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯔꯝꯈꯨꯑꯣ ꯄꯥꯄꯥ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯔꯣꯏꯌꯦ ꯄꯥꯄꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯉꯝꯂꯅꯤꯌꯦ ꯄꯥꯄꯥ ꯁꯦ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯌꯣ ꯄꯥꯄꯥ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯌꯣ ꯄꯥꯄꯥ ꯀꯨꯝꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯤꯃꯠꯇꯗꯤ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯔꯝꯈꯣ ꯄꯥꯄꯥ ꯅꯆꯥꯕꯨ ꯆꯥꯛꯀꯧꯕꯤꯔꯝꯈꯣ ꯄꯥꯄꯥ ꯄꯥꯄꯥ ꯈꯥꯏꯅꯈ꯭ꯔꯕꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯔꯝꯅꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯁꯤꯒꯦ ꯁꯅꯥꯅ ꯁꯥꯕ ꯁꯥꯃꯨ ꯃꯀꯣꯛ ꯑꯃ ꯃꯄꯨ ꯃꯉꯣꯟꯗ ꯀꯠꯇꯨꯅꯁꯨ ꯅꯤꯡꯉꯝꯗꯕꯗꯨꯗꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯂꯩꯍꯧꯔꯒꯅꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅ ꯄꯣꯂꯣꯏ ꯅꯠꯇꯦ ꯑꯋꯥꯕ ꯄꯣꯂꯣꯏ ꯑꯣꯏꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯈꯜ ꯃꯊꯦꯜ ꯑꯃꯅꯤ